Manipur district ki Wangu Terakong akasoi de mioi mari hautak failen lomda ngarang sing chon bachat ki badagi thiba khanglak ki daba dunga se ayok mioi ahumdi asi bahakchang phangkhre Central Force sing na lan khamli bani haiduna maitei singbu tumina leihalaga kuki singbuna free thabagi mawong ama chathariba si khudak talaingang na midyang changdi yo haina Village Volunteer Force hautak tampak na takshilakli. Laimakong Laiba Heavy Fuel Power Project ki oigani chingnaba thauthi sing tampak ta falguna chen baturel amata chen tharakpadagi mipai bapok na kray. Amasung IRB gi khallaba candidate singi training Manipur gi mapanda tawba yaroi MPTC pangai da tawhan gadabani haina parents samadi yamlaba imai bel kayana MPTC pangai da thomjiduna demand tawkre